Manipur. Hey, hanatin na irani hai. Akogi bulletproof race 2023 Yoksangi Loi Banumita Ayupung Nipan Mapamna Anakha Maganga ha Mapamna YAIRIPOK to THOUBAL Aduna Pung Nipan Aduna Akogi Nasidagi registration open dore aduna registration je mi yamna masing tharoi aduna mi yamna masing tharoi subna tagi mi sani khak thani aduna mi sani je all manipur dagi lakadabani na mi sani haise yam de aduna mayam registration je ai ngasi ga hayeng ga tharga cross option journey aduna handaki oina de akoige first prize 30,000 second prize 20,000 third prize 10,000 aduga akoige medal among the pini aduga akoige certificate among the pini akoige Fit Manipur Maikai dagi aduna bulletproof race se akoige Caption game gi oina special oina sinmani aduga bulletproof race se akoi sahi khuding ge singani aduna mamang gi akoige singale mamang gi am chauna mai pakare andaki su akoige naha mayam gi Tagi anda ku ani suwa bullet processing dore aduna mayam ngasi dagi matam yam laitre aduna mayam bullet ko in never ready lairo mafam na YAIRIPOK to THOUBAL aduga registration open dore aduna mayam bullet process yauning ba kanggu gai aingonda pau help ya ni ai phone number 7005403175 aduga ko registration fee no 1000 aduna mayam nai resi okay si hairaga ai thamage adugo mayam bullet ni ko in do se aduna mayam ngasi dagi practice horo okay si hairaga ai ju ngak practice to ke noi su practice to okay bye bye love you ai illego nai resi ko